tamthibana loiraba law adugumba law Afspa a draconian law karigi amughana Manipur da Afspa thamniba Maliam atia se igi nong chuhonge khanbra natraga imagi tampak se ud ohel lage haibra maitei pumnamak tumna mangan khra sira mangan khrage maitei pumnamak mangan lage khanbra mayam topic asi why Afspa karigi Afspa loyo founding mayam punna yinginasi taminasi aigi su motivate oizage if comment leragadi comment box ta mayam pongno khurumjari security force ki review gi matung inna Afspa amuk hana sanahanba police station tarani thoida sanahanba haibadi impost of pami haina hongoku as far security review gi matung inna makha tarakpada koi hangana muktan yes sahi tara taruk haibadi 16 years sara hinkhibi rom sanu sarmila Afspa repeal dogodamni haina sahi tara taruk changna mahang sara hen adubu sara hen khruba matungda mahaki dabi pumnamak hangmadi okhi amuka mungiengs 15 August sahi kun taruk khotang ngaiba only 26 years old naha pebam chittaranjan mahak 15 August India gi ningtaman numit Independence Day numita masa mathanta mai thajara suicide tawuna sikhi then adugi muk makha tarakpada ima tarani thoi 2004 July thagi date 10 amasung 11 gi lonaba ahingda monorama scene funky asoba protest amatoki ima tarani thoina fi thongna kangla gate mamangda protest against central forces housing na muk police station tarani thoi haibadi mingoina palabada police station karam police station da Afspa thamili haibadu Imphal police station Lamfet police station Patsoi police station Porompat Singzamai, Wangoi, Haingang, Irilbung, Bishnupur, Thoubal, Nambol, Amadi, Kaksing na Singba police station. Tarani thoida Afspa karigi thamliba. Hairiba police station si valley da liba police station. Sida state force singna fazana control tawraga, fazana santi laina control tawraga liba mafam ngakta. So the question is why? Aikhoina loina ugraba ngakta. Amuka ganda muyeng singi mafam singa police station Afspa leiba police station manungda Afspa leina army central force ki Casper mamanda sophisticated weapon puthuoga sida makoina tawning momda back taw hayuna hajiba matamda central force singa kari tawbang nam kige Casper money halaga sakhi natana aduga nasisu hangi madudi Afspa leina Kangpukpida latest the thokiba protest haigadra bus mai thaba amasung highway thingiba maduda central force na kari action lakhokige haibadu big protest so why Afspa matang hida tension jage nasigidi mayamsu munna khalaga amasung mayamsu comment box ta comment isinbirau amasung subscribe tawdabasing subscribe tawsinbiramu nasigidi matang hida tension jare ai nabaya thingi Yai Fare. Thank you everyone.